Masih mulai berpauda. Highway ini pun gari satu lom pandun lady, noni da palli gari sing escort kalina utorak na batorang tauri. Kampuku district Kotlen Konjim da sakang da basin ambush to search leader of hat kiba bari le na Kuki Inpigi Manipurgi sata kiba total shutdown maram oiga state asigi lifeline wariba highway ani da gari satuk lom pandun lady amuksu national highway contract ki none pandun lady ba tanker yang gari sam yang khairom hayek escort ka loina Imphal da putor na ba thorang tawi haidi Kuki Inpigi Manipurgi shutdown lakthok ki badagi hauzik NH2 Imphal Dimapur lambi gi Lairo amasung ti kolen gari samri ga yankairom panduna leiri nakalamada NS contract ki none Imphal tamna lakaduba pot puba gari sam yankairom panduna leiri Manipurgi mapanda satkigadaba ahangma gari chani romsu hauzik segmai panduna leiri official oina paugi klikunamgi matungina national highway contract ki none de panduna leiri ba thau puba tanker yauna pot puba gari sam yankai ayeng escort kalin Imphal tamna purakna ba sem sakre masigidamak mathau taba security thorang yatkre hairi maraksida all Manipur road transport drivers and motor workers union amasu masigi sadminariba sub Sanapati district ki driver union na highway panduna leiriba gari singi mi singda chanaba polam sing amasung thagdabai sing yanthokre Awawa mayok dariba driver sing na sa thama polam sing yanthokpa duga bari lenina all Manipur road transport drivers and motors workers union gi secretary Maimom Anil Maitai na phangdorakpa matungina set asigi miram gi tangai fadana polam sing puduna lagliba gari sing highway da panduna lerakpa numit mangani sabsana surikle mang high driver sing na pusilagliba polam sing ase set asigi sing amadi tabda lediba mipung kudik magna siznanabani miyam gini ingso sim kuntaruki me thadagi set asida miyam na teknariba awaba sing ase kohonamidamak lan marakta driver sing na loriba thawdang ase kaidumaida nathiduna thamba yaroi ngasisu driver sing na nongju nungsa marakta driver sing na miyam gi tangai padana polam sing pusilakna ba honabada awaba khanguna highway gi matai de lady Kuki militants na Pazin Kibanaga Misam Taruk Taduk Domi Mayukta United Naga Council na Working Committee Manipur Naga Taba area de lady ba National Highway Paringda Inter-District Economic Blockade Kudaktagi Sathaba Horgani Haina Lauthokre United Naga Council UNC Working Committee ngasi thokpa serol amada Pazin Kibanaga sing tek the kaidna kannaba amasung tharut naba Inter-District Economic Blockade Sathanabagi Firep asi lobani hairi serol sigi batungina Kuki militant group sina Lailon Wi-Fi Kul amasung Sapar Manyada Kuki Kul Animarta Pazin Kiba Naga Misam Kun Kudakta Tekta Kaidna Pung Kumarigi Manunda Thadu Hanaba Thasi Tarak Taraga Marida Manipur Government UNC Ultimatum Mama Pisinduna Kangan Ki Metrangagi Ayukta Pazinduna Tamlamba Naga Misam Taramar Thadu Kiba Adubu Passer Ani Yauna Fazin Kiba Mitarukti Thadur Kide State Government Ki Maikedegi Pazinduna Lahuriba Miyoi Singasigi Kongu Liduna Tekta Kaidana Thadu Khanaba Me Taraturki Nundil Pung Ani Fawada Matam Pinaba Haizekibani Pazinduna Lariba Miyoi Sing Thadur Hanaba Honabada Mating Piba Oina Government Tharakiba Matam Adu Anirak Sangdokpa Erebasu Kuki militant singna Fazinduna Thamliba Naga Misam Taruk Adu Kanba Ngamdana Lady Haidi Mi kaya terrorist singna hostage na Fazinduna Thamlaga Malem gi oina military gi mapangal kanbada yariba Indiana ngasi fawba Fazinduna Thamliba mi singdugi langla langjina matap kangandana Thamliba se India lengaki arunba agenda ma oigani haina Coordinating Committee on Manipur Integrity Kokomigi convener YK Direna Phangdokkhre Koinglu singbu UNLF Central Committee na lalolup asigi athobu singnumit metani panna lakpada paujel pirekli lona thingkraba lalolup asigi Central Committee Thadrokpa Cherol Madahai metani panasi lepalaitan sangsi lagliba Manipur leibak miyam ningtam lalo asida thawaina pontha piduna athobu oikraba UNLF MPA ningtam lanmising party asibu singbiram sing amasung party asibu sagat piramba laikhidraba irei sa khwai punamaki mafamda yawolgi kai kunnabu uchabagal
ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯌꯥꯑꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ Manipur Sahitya Parishad Tripura Sinduna Nomaithem Foundation Imphal Punduna Sinduna Sagnareba Iba Laikidroba Professor Nomaithem Tombi Singagi Maramda Nomingoiba International Seminar Mangasi Agotalagi Nehru Kala Sector Complex the Labor Site Academic Hall of Pangthok Pagaloinana Ketramium Madhavida Professor Nomaithem Tombi Memorial Award Singani Kuntaruk Lanthokre Thawal Nongna Hangduliba Vishal Mega Mark asi makhoi apply tawrpada documents sing ningthina verified tawba matung kanglon gi matung ina license pi khibani masida TMC na license adu kakpa madi pibagi ahenba hak leite maram asina miyamna TMC bu lana loba tawbiganu miyamna santi leraga irang leiteba ma oinaba honabada mateng pangbiu haina TMC gi senior ship Executive Officer Thadorok Pacherolumna Hairi Kuki militants in the Tasiki Tom Dedal Laylon Wi-Fi the Fazin Kibanaga Kunza Taruk Asoi Angam Yaudana Taruk Naba Demanda Liang Mai Naga Women's Kumzi Longmai area Nasi Kumzi Lukambi Bazar Seta Wakat Mipam Sathakre Ketrigau Acida Isau Hanjin Mai Uduna Awaba Nanglibasi Koknaba Honabada Kanagumba Politically Connecta Watok Uhenaba Silakanu Haina Administrative Committee Ketrigau Part 1 Gi Chairperson MD Rafi Khan Sangdokkhre Ukrainian force in Nasif Powder Russia Gi Mayok Satharakpa Khwaidigi Sauba drone attack sing Gi Marakta Ama Oina Ngarang Ahing drone lising ama hena kapsinduna landakre maduda capital Moscow manakta India masa ama yauna mi yamdrabda mari sikre amasung taranithoi sokre hairi Russia gi mayakta yamna sawna drone attack tokre haini wafam madu President Volodymyr Zelensky na asumani haina phongdoraktuna mapung phana maram saba attack ni haina khangali United Arab Emirates ki amatta ngairaba nuclear power plant da drone attack torpadagi mai sakre thododagi mi sokpa natraga radiological kudongtingai oibnaite adubu US amasu Iran gi ceasefire asi nik launa leiringai nuclear plant da target torpa haibasi lan amukhana thorpa yabagi akiba leiri drone attack asigi matangda putaki oiba Kanamatana claim torpa leitri US sedusu kanamatana charge tawdri adubu Strait of Hormuz ki tension yamna wangna maramna hawkiba mafam kharasida Iran na US se drone amasung missile attack kayadi tawkhre Loislakpada sanabi fawda Imphal East District Fencing Association nangasi thasigi tramedi kumbal lampak fencing hall satar kiba marisuba Imphal East District Level Fencing Championship Kuntruk ki ngasi loisin kiba loinana Khongman Fencing Academy ne medal kuntra phangduna overall team champion oikhre Nupi coaching gi oiba AFCC diploma course ki damak FIFA course education scholarship program gi damak All Manipur Football Association state asigi sahi nauribi amasung talent leiraba chanaba yariba AIFFD license Pairba active coaching Kauri May Amadagi Tratuk Pauba Uzbekistan Konungda Tajikistan Pangtokiba Asian Boxing Championship U16 da India gi represent tuguna bronze medal Kuki Manipurgi Nongpok Ganba Oinambu ngasi harau taram oktuna pungning thawatkhre Matang samni phone tongan ba pau semri ba pau tension jari me mokana khrum jari